Konung mamang traffic island manakta leriba divider matek ase reflector hapinaba haidabassu tadabadagi akoibagi miyam mai hauna saunare. Laingakna konung mamang traffic island manakta baitarani torban semlagi hairibara miyam. Imphal East ki konung mamang traffic island manaktagi andro parking lomda chatkiba lambigi haurakbada laingakna miyam chathok chasinda khudong chanabani haiduna thamliba divider matek asida reflector hapinaba hanjin hanjin pauche ki khuthangda haidabasu laingakna midyeng changlakpa udabadagi mafam adugi akoibada leiriba miyam saubana mai haunare mafam adugi phibam yengsilubada sayon ba imo ko bamana pauche asida hai laingakna amam marakta thamliba divider matek ase reflector asumak haptana leirabade amam mathengda lakpa gari divider mathakta hek thaugatpada misi mina kaya thokadaure divider matek ase gari kaya na mambana maram oiraga udabadagi hek thaugatpada lambiga leite manarap tawrurabane adubu handakta laingak asina amuk semjinke adubu reflector di hapiramde nauna muk semlabasu athengbada lakpa gari na de divider asi uhodavana amuk thaugatpaga loinana divider asi akaya toy kaya yaure loinana miyoi kaya su asokapan yauna khravane hiram asigi matangda laingakna midyeng changbinaba pauseda hanjin hanjin haplabasu tadaba madi thawaina laudabana mafam asi miyoi kaya ge thawai laufam baitarani torban ga managadaure Maramaduna divider matek asi laingakna thubada reflector ama hapidravade miyoi kaya asokapan asi ana kaya yaurokpa yai haike dukan phamba Suresh kauba man hai numidang pung 13 gi matungda lakpa gari sing ayamba divider matek ase uhodavadage thaugatpada gari sing akaya toi thokpaga loinana miyoi kaya asokapan yauna re dukan da mi lakpagi bu senagadra natraga dukan mamangda accident thokpasingge mateng panggadra leitapam khangdre wakalga loina phungbangna re numidang athengba phawbada dukan phamgani khalubada matha sana re maramaduna athuba matamda laingakna divider matek ase reflector ama hapiduna ama mathengda chadawok tawriba singbu kanbiyu haike NSNK kango konyaki KMK ceasefire office ta attack sathakre ngahan March 13 ki ayu angan bada Nagaland ge Thilizu da leiba NSNK kango konyak KMK ceasefire office da lupasigi namduna mafam lokthokraba General Secretary Isak Sumina luchingba timamana akanba attack sathakre adubu thogdok aduda kanamata asokapan yaukhide haide pawgi source asina makhata na hairibana namduna mafam lokthokraba lupasigi General Secretary Isak Sumina atopa miyoi 13 thoiga loidana ceasefire office aduda laklaga kango KMK kadar singda office adugi gate hangdokna bakhangan ke maduda kadar sing aduna yadavadage mafam lokthokraba General Secretary Isak Sumi amasung mahakaloina ba miyoi sing aduna nongmai round kaya kapsinduna attack chathagibane adubu thogdok aduna kanamata sokapan nangkhide thogdok thokphamda laktuna investigation chathaba haukhre NSNK kango faction ge General Secretary Isak Sumi ase haukiba January 5 da lupasigi president kango konyakna group collective leader gi ayaba mata yauduna thabak tawrambagi damak namduna thabak lokthokibane General Secretary Isak Sumina collective leader singge ayaba yauduna power paisinba yauna self style one man government amagi mawongda power amasung function sing yanthoktabada natana nepotism gi oiba thawong kaya chathakibagi damakta mahak punamduna party gi General Secretary gi famdagi lokthokibane Isak Sumi asi hauji Bharat Sarkar ga Shanti gi wari sathariba Naga Lalolup Singh gi apunba body ama oiriba Naga National Political Group ta NSNK kango gi mahut siliba working committee gi convener amane Naga National Political Group na Naga miyam gi damakta sanglaba matamase center ga political dialogue sathaduna laklibane